Bablu da security pinaba UN Human Rights na khangankhre. Bablu loitongbam na laibak miyam da sengdorakhre. Human rights activist Bablu loitongbam gi mayumda ngaha numidang miyoy kuntrarom gypsy anida laklaga thugairam-bagi thawong aduga mari lainana mahak masa amade imung manungda security pinaba masong thawdok asida chenaba sangi mathakta laukhatpam thokpa sing laukhatlu haina United Nations Human Rights na mari lainaba singda appeal tawrakhre. United Nations Human Rights ki official X Twitter account da thagalakpa post amagi matungin na Manipur da hawkiba me thadagi hawraga thokliba kanglup masel ungkhanaba sigi matangda Human Rights Defender ama oiriba Bablu loitongbam na wafam khara phongdoklubagi damak Maitai Lipun amasong Arambay Tenggol Group na aki akhang pirakpa si yamna haksin na lawwe maram asina mari lainaba authorities sing na mahak masa mahaki imung manung amasong mahaki mayumbungak sena na ba thawrang paikhatpiyo Loida na thawdok asida sena ba sangi mathakta laukhatpam thokpa sing laukhatpiyo haire ningsing ba yabade ngaha numidang pung 3 minute kuntrarom tarakba duaida sakhangdaba miyoy kuntrarom gypsy anida laklaga kwa kaithel thiam laikai da leiba Bablu loitongbam gi mayum da leiba sweep car Human Rights Alert Office ki potsai sing CCTV camera router table chawkri na sing ba polam kaya marom thugairam khiba laikhrba nei nakal amarom da Manipur da thokliba irang asige hawgalakpada mahakna news click ke interview amada Arambay Tenggol amasung Maitai Lipun gi matangda phongdokiba wafam adugi damak lale haina Bablu loitongba masamang na thadorokba video message amada sengdorokre mahakna makata na hai Arambay Tenggol amasung Maitai Lipun na si RSS kumba organization naman ne asigumba organization sing lakpasina irang asi hena sauktokale haina phongdokiba wafam adu isa na handoksa de matamadu da mahakna Arambay Tenggol amasung Maitai Lipun bu masak munna khangludabadage haikibane masida sunatana interview adu da mahakna Imphal da church ama phauba leitre haina phongdokiba dusu aranbane hauji su Imphal da Nagasingi church loinamak leire matamadu da mahakna Manipur da leirudaba mapandagi pau taraga haikiba oibadu da soikibane asigumba soiba sing asibu laibak miyam na ngakpiyu haire